Islam lain chatpasingi yamna maru oiba kumayam oiba Eid-Ul-Fitr malam sin mathungna pangthokna bugum lamdama sidasu lining laisol gi thorum ga loinana pangthokna khrei ayuk angan madagi hoduna muslim singna khundab mafam da leiba masjid singda lining laisol gi thorum sing pangthokna ki yum da ningthina sem saro mathel lukoi sing yumlon kairo nabada lanaba khangna sanaba maru pang sing kauduna samin thangmi naba amasung ningthiraba fije laiteng shet saduna nungsi sanaba utpana kumay asigi mapung oiba saktam oiki Imphal East District ki Khetri Awang Laikai de Leiba Sahi Masjid asu Khetri Aw Assembly Constituency ge MLA Sheikh Nurul Hasan Social Welfare gi Director Sheikh Abdul Hakim Masjid asigi Imam Haji Singna Saruk Yaduna Lining Laisol gi thoram pangthoki kumai asiga mari lenana MLA Nurul Hasan na Muslim lining chatpa singi achabu kumai ama wede Eid-Ul-Fitr gi numida sidagi lamdam asibu ing tapa amadi sakut lamdam ama oiminarasi loidana Chief Minister Yumnam Khemchan luching melenga gasina baikal betharok thoram sing asi mai pakbu oils yan fongdok narakli pongdoraki Eid-Ul-Fitr ki Trigaw Assembly Constituency de Lairiba specifically Maitai Panganamadi in general Maitai Panganamadi Manipur Kumada Laibiriba Maitai Panganamadi Koi Manipuri Punamang Eid-Ul-Fitr ki proposal pizare Eid-Ul-Fitr na lakba sida anawa sarkar Koyoza Yumnam Khemchan na Singba anawa sarkar sina pakaliba peace initiative amadi development initiative kadingwa se mai pak na pangthokpa ngamba loina na leiba sida apung phaba shanti hanjalakna ausa gi sida leiba adum laba kunai ma sokatba mangom da chapangamba Manipur ma oirasanu waina Allah gi mhamda thoni jeri